Waqf Board Manipura Thabak Koubagi Mingda Aranba Maongda Miyamdagi Loukhatkhiba form ki Peisa ATHUBADA HANGADABANI AMADI public clarification PIGADABANI Minority Students Union ki MAIKEIDAGI PHONGDORAKLI Students Union asigi MAIKEIDAGI makhatana PHONGDORAKPADA Waqf Board Manipura haukiba 3 January 2022 da tongan ba post chatrukani fo mangalawani haina notification ama tholakhi Manipur miyam tongan ba posting da masa gi apama posting aduda miyoi listing taret henbana apply tongnarakhi adubu yamna ngaklibadi form 1000 kraba matungda work for board Manipur notification thokna kaururiba thabak sing adu jinin oidre haiduna cancel tawre haina Secretary Minority Affairs Government of Manipur na order ama tholakibani Madam Aduna Athuba Matamda public clarification piduna Amadi Fongi Mamal Handuna Miyamda Chamam Naba Faholibase Kokhanbiu Loinana Makatana Work for Board Manipurgi Makada Labor School Madrasa Kodi Maksu Chumna Tauribra Haiduna MSA Manipurna Yangshin Bagaloinana Akan Mamiyangsu Changlagani Haina Phongdorakli Work for Board Manipurna Kogi Thabak Koubagi Mingda Aranba Maongda Miyamdagi Loukhatkhiba Kogi Fogi Maman Haidar. Loukhatkhiba Matungda Thabak Tugi Kogi Miyamda public clarification of the Pidana Dominant Laishinba Adugi Mayuktani Kuni Pamsari press with us. Adu Karino Hirakanda Work for Board Manipurna Haukiba 3 January 2022 da Tongan Ba Post Satru Kanifumanga Laugani Haina notification Ama Tholaki Manipur Miyamna Tongan Ba posting da Masa gi apamba posting aduda miyoi lising taret hienbana apply taunaraki adubu yamna ngakibadi form 1000 kraba matungda Waqf Board ki akoi Waqf Board Manipurna notification thoktuna akoi gi kauriba thabak sing adu genuine oidre haiduna cancel tawre haina Secretary Minority Affairs Government of Manipurna ayi bachero thole haidar adu thola akanudagi license kibaduna akoi gi form gi mamanse hojik phoba akoi handana amadi public clarification am the pidana leba sita sir leba thibni masida MSC na hangjaningi badi akoi gi Waqf Board haibasi taseni Islam learning set pasingi akoi mamang ga su kyam tawre sigi mayok ta lak pasing do akoi gi Islam ga yam tini yekna bani haida tasen hajara kanda masigi leiba tanjasida akoi gi senglaba adukulaba ipa ipusing na kathoknam laba samna hairaba kanda akoi gi masjid kabarstan madrasa si Allah ki posak natani haitare sugumbada ipa ipun kathok piramaba lam adugi oina akoi gi leiriba atugum laba Waqf Board asida yamna mutna yamna kamna tawba manbagi maongda haiba board member haitare Waqf Board member amadi chairman yauna haiba kauriba thabuk adugi clarification ama amta public ta pidana tumina election base kari marangino Manipur Maidai Pangal Praja Equisi Lana interest Thabuk Tawzawa Equigi Manipur Maidai Pangal Leader Kanza Mure Krana Moigi Pocket Yawe Having one Bagi Musang Tawsi Tasin Kudak Han and Lepius Waqf Board Manipur Manipur Gi Islam Learning Sadiba Mui Shingini Haiba Mui Shinda Panghongtu Pa Haksingado Matik Sana Pangalo Kaino Harakanda Kendra gi Hujuk Satara Ivala Longsi Kaino Harakanda Kendra gi Magi Chairman Wave Mido Adugi Waqf Board Wave Tata Magi Waqf Board Committee da Yauri Mission Gi Wave Tata Masagi Wave Mondo Usala Pase Tasena Kogi Minority gi Manipur Pangal Zap 6 Mutinga Masa Amina Kuna Lauto Bangamoya Tasena Aduna Aikoina Hamzaningi Pochi, Kaino Hairama Matamda, Makoina Huzuzi, Waqf Board ki member, Amad Chairman Yauna, Makoi is Handaki, Akoi Minority Affairs, Government of Manipur, the Tolak order Matungina, Lagiba 31 March, today Sida, Tuesday Numit Asida, Moigi, Loire Matamse, Board Committee Yaita. Adu Loibana Maramoyakanda, Sigisi, Loira Matunda, and no one information Toroga Kangadu never. Si Kandri Gangi Mamoidana. Akoi mamang lausan kiba Thabak Koubagi Mingda lausan kiba Phongi Peisa singdo hanbira kanda halawa matungda amuka akoi public da Manipur Maidai Pangal Miyamda haiba Thabak sing matangda clarification ama pibiu sine akoi na thamjaningi se aroibada akoi na haijaning base
ꯀꯔꯤꯒꯨꯝꯕ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯄꯤꯗꯕ ꯇꯥꯔꯦꯅ ꯈꯜꯂꯅꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯄ꯭ꯔꯖꯥ ꯄꯪꯗꯦ ꯃꯃꯥꯡꯗ ꯋꯥꯛꯐꯒꯤ ꯏꯁꯨꯗ ꯍꯧꯈꯤꯕ ꯏꯍꯧ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯛꯐ ꯕꯣꯔꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯥꯗ꯭ꯔꯁꯥꯅꯆꯤꯡꯕ ꯁ꯭ꯀꯨꯜꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ MSA ꯃꯅꯤꯄꯨꯔꯗ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯅꯤ ꯍꯥꯏꯕꯁꯦ ꯃꯤꯗꯤꯌꯥꯒꯤ